ꯆꯥꯛꯈꯣꯝ ꯑꯃ ꯄꯨꯟꯁꯤꯒꯤ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯐꯪꯖꯒꯦ ꯍꯥꯏꯅ ꯋꯥꯔꯕ ꯉꯁꯤꯒꯤ ꯑꯊꯧꯕꯁꯤꯡ ꯅꯆꯦ ꯑꯃ ꯂꯩꯔꯤ ꯋꯥꯔꯨꯒꯅꯨ
ꯅꯩ ꯑꯃ ꯕꯤꯃꯣꯜꯁꯦ ꯅꯍꯥꯟꯈꯣꯏ ꯍꯥꯏ ꯍꯦꯜꯂꯣ ꯕꯤꯃꯣꯜ ꯏꯟꯁꯥꯡꯁꯨ ꯌꯥꯎꯗꯦ ꯏꯟꯁꯥꯡ ꯆꯥꯈ꯭ꯔꯦ ꯕꯦꯂꯟꯗꯤ ꯏꯔꯣꯝꯕ ꯌꯣꯡꯆꯥꯛ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ
사나노 와라노 왜 팔아보 Hänger vi den då? 마 häng med det Besöker jag inte nå. häng med det det tumo tumo Parodi. ah apa apa Kuji papan det tum nang wari. Man da gawa. What? emma lang lại chơi Then I know. emma lo thu học bulu cả nó pi gen ko bulu thamuro kai kana ga dro bulu thamaga nang na chahim na nom khala ga thamu hai ra tham gan wa ra bu mor ai ka mai thu khin no khang ho dre sama ba ne mo tham mé không hôn để cài nè khẩn là phun là chỉ ra bảo ai đang ngầm đấy Ayun wala sila. làm phá ID mobile chair. cắt sâu rồi 7 cắt sâu rồi 1051 tare. là cho thân tôi lấy về mà hố em cay nữa lại cái đi nó cả nói tôi nâng người lạc từ lâu xong rồi lạc rồi lạc từ xong rồi si bi mina tàu bi ni khi đó mina tàu cái cá là không ra rồi đấy lạc cả anh thấy thì đừng tha bay lạc quá phải lắc lắm đấy kamay na nang na ngamdoy no chak to chak marak tuda kami ko tayo thamara mẹ nó giếng nó bay thamara to thamara ya chắc cái sự tao chết rồi chắc cái sự mà làm trăng đây cái mũ rồi hey đâu mà đâu ai bị mà sao có lỗi tôi anh xí tay năng tổ rồi hay đâu cuộc tăng ba cuộc tăng mà năng này nó tổ rồi hay bữa mà nó làm gì
महात्मा गांधी नमस्ते. ꯑꯩꯅ 10ꯔꯛ ꯂꯥꯏꯚ ꯊꯥꯕꯗ ꯂꯥꯁꯇꯒ ꯊꯨꯡꯉꯗꯤ ꯄꯣꯔꯦ. ꯍꯥꯎ ꯀꯣꯛꯇꯥꯡꯕ ꯍꯥꯏꯗꯣ ꯍꯔꯥꯎꯏ ꯑꯩꯁꯦ ꯌꯥꯝ ꯍꯥꯎ ꯃꯍꯥꯠꯃ ꯀꯣꯛꯇꯥꯡꯕ ꯍꯥꯎ ꯀꯥꯏ ꯈꯨꯝꯃꯛꯏꯅꯦ. ꯀꯅꯥ ꯀꯅꯥ ꯂꯩꯔꯦ ꯏꯔꯣꯑꯣ ꯐꯥꯒꯤ ꯇꯧꯅꯁꯤ ꯉꯍꯥꯛ. ꯍꯥꯎ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯥꯎꯅ ꯑꯃꯨꯛ ꯍꯥꯎꯅꯦ ꯈꯜꯂꯅꯤ. ꯍꯌꯦꯡ ꯑꯩꯕꯨ ꯈꯪꯗꯦ ꯃꯥꯔꯁꯀꯤ ꯇꯥꯡ 6 ꯐꯥꯎꯗ ꯚꯤꯗꯤꯑꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ. ꯑꯣ ꯍꯣ ꯑꯣ ꯍꯣ 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 ꯏꯁ 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 ꯏꯃꯥꯏ ꯏꯀꯥꯏꯔꯦ ꯏꯀꯥꯏꯔꯦ. ꯀꯗꯥꯏꯅꯣ ꯀꯗꯥꯏ ꯀꯥꯟꯗ ꯊꯥꯔꯒꯦ ꯊꯥꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯑꯌꯨꯛꯇꯒꯤ ꯍꯧꯖꯤꯛꯀ ꯑꯩꯁꯦ 5ꯔꯛ ꯁꯨꯔꯕ ꯈꯪꯗꯦ. ꯎꯏ 3ꯔꯛꯂ 5ꯔꯛ ꯁꯨꯔꯕ ꯈꯪꯗꯦ ꯁꯨꯝ ꯐꯥꯒꯤ ꯐꯥꯒꯤ ꯁꯤ ꯇꯥꯔꯦ ꯅꯈꯣꯏꯅ ꯏꯁ ꯀꯩꯅꯣ ꯈꯪꯗꯦꯍꯦ. ꯑꯃ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯕ ꯀꯨꯀꯤ ꯂꯥꯛꯑꯦ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯌꯥꯝ ꯂꯥꯛꯑꯝꯃꯦ ꯀꯨꯀꯤ ꯀꯔꯥꯡꯒ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯦ. ꯃꯣꯏꯒꯤ ꯃꯆꯤꯟ ꯊꯤꯕꯤ ꯃꯆꯤꯟ ꯀꯥꯝꯕꯤꯗꯣ ꯌꯥꯝ ꯇꯧꯕꯅꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯂꯥꯛꯇ꯭ꯔꯦ. ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ ꯇꯣꯔꯣ ꯅꯪꯗꯤ ꯅꯪ ꯁꯤ ꯇꯥꯔꯦ ꯇꯣꯔꯣ ꯇꯣꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯂꯥꯛꯑꯦꯗꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯌꯦꯡꯉꯣꯗꯣ. ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ. ꯏꯆꯥ ꯅꯨꯄꯥꯁꯤ ꯂꯩꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝ ꯇꯥꯗꯦ ꯌꯦꯡꯉꯨ ꯂꯥꯏꯠ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯣꯏꯃꯥ ꯏꯊꯛꯇ ꯐꯝꯃꯒ ꯆꯣꯡ ꯁꯥꯟꯅꯩ. ꯑꯩꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯁꯥꯟꯇꯤ ꯑꯣꯏꯈ꯭ꯔꯅꯦꯅ ꯃꯣꯏꯅꯅꯦ ꯌꯥꯝ ꯀꯟꯅ ꯄꯥꯅꯔꯤꯌꯦ. ꯏꯊꯛꯇ ꯆꯣꯡꯕꯅꯦ ꯂꯦꯞꯄꯨ ꯂꯦꯞꯄꯨ ꯆꯠꯂꯣ ꯅꯄꯥꯒ ꯆꯠꯂꯣ. ꯆꯥꯔꯦ. ꯔꯦꯁꯅꯥ ꯑꯝꯇ ꯀꯧꯑꯣꯕ ꯑꯉꯥꯡꯁꯦ. ꯕꯤꯃꯣꯜꯁꯨ ꯊꯣꯛꯆꯣꯝꯅꯤ ꯑꯗꯩꯗꯤ ꯔꯣꯍꯤꯠ ꯊꯣꯛꯆꯣꯝ ꯉꯥꯛꯇ ꯉꯥꯏꯔꯦ. ꯏꯃꯥ ꯁꯤꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯣ ꯍꯥꯏꯅꯨꯀꯣ ꯂꯋꯥꯏ ꯇꯥꯡꯕ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯣ ꯍꯥꯏꯅꯨ. ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ. ꯑꯩꯅ ꯑꯃꯨꯛ ꯁꯝ ꯇꯤꯡꯂꯛꯑꯗꯤ ꯅꯣꯏ ꯈꯪꯒꯗꯃꯤ ꯑꯩꯅ ꯄꯥꯔꯂꯔ ꯆꯠꯄꯤꯗꯕ ꯋꯥꯅꯤ. ꯅꯨꯡꯉꯥꯏꯕꯣ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯅꯨꯡꯉꯥꯏꯔꯤ. ꯍꯥꯎꯔꯦꯍꯦ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯕ. ꯇꯥꯔꯕ ꯄꯅꯥ ꯍꯥꯞꯄꯧꯅꯦ. ꯁꯪꯒꯣꯝ ꯄꯦꯀꯦꯠ ꯑꯃ ꯄꯨꯔꯛꯑꯣ. ꯑꯩ ꯁꯤ ꯗꯨꯀꯥꯟꯗ ꯅꯪ ꯇꯥꯔꯕ ꯑꯝꯇ ꯀꯧꯑꯣꯁꯦ ꯑꯣꯏꯃꯥ ꯑꯩꯒꯤ
ꯊꯋꯥꯏꯁꯦ ꯆꯥꯛꯄ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯉꯥꯜꯍꯟꯕꯅ ꯐꯔꯦꯗ ꯏꯃꯝ ꯃꯝꯗꯣꯏ ꯁꯔꯨꯛ ꯏꯃꯥ ꯏꯃꯥ ꯀꯔꯤꯅꯣ ꯇꯧꯔꯤ ꯂꯥꯛꯏꯁꯤꯕꯣ प्रिया जमुना तमने प्रिया जमुना मैं कानो काना चारबो चारे जमुना प्रिया जमुना मैं करानो ऐसु ऐसु जमुना मोने प्रिया चारा चारे बिमोने पला चंग थोक लो तो हाजनबा पैसा पामुइने ꯁꯝ ꯇꯤꯡꯅꯕ ꯆꯪꯕꯗ ꯄꯩꯁꯥ ꯄꯥꯝꯃꯨꯏꯑꯕ 3,3-4,5ꯗꯣ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯂꯩꯔꯒ ꯂꯩꯕꯅ ꯐꯕ꯭ꯔꯥ ꯍꯦꯛꯇ ꯈꯟꯖꯜꯂꯛꯑꯦꯕ ꯄꯩꯁꯥ ꯄꯥꯝꯃꯨꯏꯑꯕ ꯈꯣꯏꯅꯤꯡ ꯈꯣꯏꯖꯔꯅꯦ ꯂꯩꯔꯕꯅꯦ ꯂꯨꯄꯥ 500ꯅꯒ ꯑꯣꯜꯂꯦ ꯐꯕ ꯅꯣꯏꯕꯨ ꯂꯥꯏꯛ ꯈꯔ ꯇꯧꯁꯜꯂꯧꯅꯦ ꯈꯪꯗꯦꯗ ꯂꯥꯏꯛꯀꯁꯦ ꯑꯩꯗꯤ ꯇꯧꯕ ꯍꯥꯏꯖꯟꯗꯦ ꯑꯩ ꯂꯥꯏꯚ ꯊꯥꯔꯒ ꯇꯧꯕ ꯅꯠꯇꯕ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯒꯦꯅ ꯇꯧꯕ ꯋꯥꯅꯤ ꯑꯩ ꯇꯤꯡꯕꯤꯔꯛꯀꯦ ꯅꯪꯅ ꯀꯃꯥꯏꯅ ꯇꯤꯡꯍꯟꯗꯣꯏꯕ ꯅꯪꯅ ꯀꯃꯥꯏꯅ ꯇꯤꯡꯍꯟꯗꯣꯏꯅꯣ ꯁꯝ ꯆꯣꯠꯍꯜꯂꯒ ꯃꯀꯣꯛ ꯃꯈꯥ ꯅꯝꯁꯤꯟꯗꯣꯏꯔꯥ ꯕꯤꯃꯣꯜ ꯈꯨꯆꯣꯝꯁꯤꯕꯨ ꯁꯛ ꯑꯃꯒ ꯑꯣꯜꯂꯝꯃꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯐꯦꯁꯕꯨꯛꯇꯅ ꯂꯥꯛꯑꯣ ꯑꯩꯒꯤꯁꯦ ꯏꯉꯦꯜꯂꯩ ꯍꯥꯏꯅ ꯂꯩꯕꯅꯦ ꯏꯉꯦꯜꯂꯩ ꯕꯤꯃꯣꯜꯒꯤ ꯐꯦꯁꯕꯨꯛ ꯂꯩꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯥꯅ ꯃꯔꯣꯝ ꯂꯝꯍꯦꯟꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯍꯩꯌꯦ ꯍꯩꯅꯦ ꯐꯦꯁꯕꯨꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯌꯣ ꯐꯦꯁꯕꯨꯛꯇ ꯃꯤꯒꯤ ꯃꯆꯥꯗꯤ ꯉꯟ ꯉꯟꯅ ꯇꯨꯝꯈꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏꯗꯤ ꯊꯦꯡꯉ ꯂꯣꯏ ꯍꯧꯒꯠꯂꯦ ꯈꯪꯗꯦ ꯏꯃꯥ ꯆꯤꯆꯦ ꯇꯟꯈ꯭ꯔꯦꯕꯣ ꯑꯩ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯂꯩꯔꯤꯕ꯭ꯔꯣ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯇꯨꯀꯠꯆꯔꯦ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯗꯤꯌꯦ ꯄꯥꯏꯔꯨꯅꯨ ꯍꯅꯨꯕꯅ ꯐꯦꯁꯕꯨꯛ ꯄꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯅꯨꯄꯥꯈꯩꯁꯨ ꯃꯆꯥꯅꯨꯄꯤꯅ ꯐꯦꯁꯕꯨꯛ ꯍꯥꯡꯕꯤꯌꯦꯅ ꯉꯥꯎꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯥꯟꯒꯤ ꯄꯥꯎ ꯇꯥꯔꯤꯃꯦꯅ ꯐꯦꯁꯕꯨꯛꯇ ꯁꯨꯝ ꯉꯥꯡꯉ ꯁꯨꯝ ꯇꯥꯔ ꯀꯧꯕꯒ ꯈꯨꯝꯗꯦ ꯑꯩꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯕꯅꯤ ꯐꯦꯁꯕꯨꯛꯀꯗꯣ ꯂꯣꯏ ꯃꯨꯠꯊꯠꯂꯨ ꯍꯥꯏꯅ ꯂꯧꯊꯣꯛꯈꯣꯅ ꯋꯥꯆꯦꯞꯇ ꯑꯣꯏꯅ ꯄꯥꯎ ꯐꯥꯎꯅꯁꯦ ꯋꯥꯆꯦꯞ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯅꯝꯕꯔꯒ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪꯒꯤꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯒꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯁꯟꯒꯦ ꯅꯪꯒꯤꯅ ꯏꯔꯛꯑꯣ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯁꯟꯒꯦ ꯑꯗꯨꯒ ꯑꯩ ꯇꯧꯔꯛꯀꯦ ꯏꯃꯥ ꯀꯔꯤ ꯈꯨꯂꯦꯡꯅꯣꯍꯦ ꯁꯩꯇ ꯑꯋꯣꯏꯕ ꯑꯍꯤꯡ ꯊꯦꯡꯉꯒ ꯂꯦꯡꯉꯛꯄ꯭ꯔꯥ ꯍꯥꯏꯕꯨ ꯏꯉꯥꯡꯒꯁꯦ ꯐꯨꯗꯗ ꯑꯣꯏꯔ ꯏꯄꯥ ꯆꯩ ꯆꯥꯕ ꯊꯦꯡꯉꯅꯤ ꯑꯗꯨꯗꯩꯗꯤ ꯃꯊꯤ ꯐꯥꯏꯒꯦ ꯀꯥꯏꯁꯨ ꯍꯥꯏꯔꯛꯈꯤꯅꯦꯕ ꯑꯩꯅꯦ
ꯑꯉꯥꯡ ꯃꯈꯣꯟ ꯇꯥꯏ ꯀꯣꯄꯤꯔꯥꯏꯠ ꯇꯥꯏꯝꯇ ꯑꯣꯏꯔꯗꯤ ꯍꯣꯏ 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 ꯅꯦꯅꯥ ꯅꯪ ꯁꯣꯏꯖꯉꯣ ꯁꯣꯏꯖꯉꯣ ꯅꯦꯅꯥ ꯍꯣꯏ ꯋꯥ Whoa, whoa, whoa. ꯑꯦ ꯕꯤ ꯁꯤ ꯗꯤ ꯍꯥꯏꯔꯣ ꯑꯦ ꯕꯤ ꯍꯥꯏꯔꯣꯏꯕ ꯁꯤ ꯗꯤ ꯑꯦ ꯕꯤ ꯁꯤ ꯗꯤ A, B, C. ꯑꯃ ꯂꯣꯏꯔꯤ ꯑꯦ ꯕꯤ ꯁꯤ tumble down the cat in the cardboard can see me. A for apple, B for ball. Da. ꯊꯦꯡꯉꯒ ꯃꯊꯤ ꯐꯥꯏꯒꯦ ꯑꯗꯨꯗꯨꯗ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯑꯃ ꯑꯃ ꯑꯩ ꯁꯤꯔꯦꯅꯦ ꯃꯁꯤ ꯉꯥꯡꯉꯦ ꯃꯁꯤ ꯍꯣꯏ ꯑꯅꯤ ꯃꯥꯄꯜ ꯑꯃ ꯃꯔꯤ ꯃꯥꯄꯜ ꯏꯃꯥ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯩꯈꯣ ꯑꯩꯁꯀꯤꯅ ꯃꯥꯄꯜ ꯑꯃ ꯃꯔꯤ ꯃꯥꯄꯜ ꯃꯉꯥ ꯃꯔꯤ ꯑꯍꯨꯝ ꯑꯅꯤ ꯃꯉꯥ ꯇꯔꯨꯛ ꯀꯣ ꯈꯪꯉꯦ ꯅꯪꯗ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈ꯭ꯔꯣ ꯗꯤꯂꯦꯠ ꯇꯧꯔꯣ ꯔꯤꯃꯨꯚ ꯇꯧ Secret. ꯑꯩꯅ ꯊꯦꯡꯉ ꯉꯥꯎꯁꯟꯅꯕ ꯑꯃ ꯍꯦꯟꯖꯤꯜꯂꯤꯁꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯤꯕꯨ ꯍꯥ ꯑꯇ ꯅꯃꯥꯁꯦ ꯅꯨꯡꯉꯥꯏꯍ꯭ꯔꯅꯤ ꯍꯔꯥꯎꯈ꯭ꯔꯅꯤ ꯄꯥꯈꯠꯂꯤꯅꯦ ꯃꯣꯏꯁꯦ ꯏꯃꯥ ꯀꯗꯤ ꯃꯁꯤꯕꯣ ꯆꯩ ꯆꯥꯗꯧꯔꯦ ꯍꯥꯏ ꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯠꯇꯦꯅꯦ ꯌꯨꯇꯨꯞꯀꯤ ꯃꯄꯨꯒ ꯀꯔꯤꯒ ꯁꯤꯕ ꯇꯥꯔꯦꯅꯦ ꯃꯥ ꯑꯩ ꯁꯤ ꯍꯣꯏ ꯆꯠꯈꯣꯗ ꯍꯣꯏ ꯃꯥ ꯃꯁꯤ ꯌꯥꯝ ꯎꯁꯤꯠꯇꯦꯗ ꯆꯠꯂꯣ ꯑꯦ ꯐꯣꯔ ꯑꯦ ꯕꯤ ꯁꯤ ꯑꯩ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯍꯧꯔꯦ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯗꯨꯒ ꯍꯌꯦꯡ ꯇꯧꯔꯛꯀꯦꯕ ꯍꯌꯦꯡꯂ ꯑꯍꯤꯡꯂ ꯀꯩꯅꯣ ꯂꯕꯥꯏ ꯇꯥꯡ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯑꯗ ꯀꯔꯤꯅꯣ ꯃꯈꯨꯠꯁꯤꯒ ꯃꯇꯤꯟ ꯃꯌꯥꯝ ꯊꯥꯛꯑꯒ ꯑꯩꯒꯤ ꯃꯥꯏ ꯅꯥꯟꯊꯜꯂꯤꯁꯤ ꯌꯦꯡꯉꯣꯕ ꯏꯃꯥ ꯏꯃꯥ Dum.
ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯍꯦ ꯀꯃꯥꯏꯅ ꯏꯆꯥ ꯅꯨꯄꯥꯁꯤ ꯌꯥꯗ ꯆꯩ ꯆꯥꯒꯦꯔꯥ ꯆꯩ ꯇꯧꯒꯦ ꯉꯁꯤꯗꯤ ꯍꯤꯗꯥꯛ ꯄꯤꯖꯁꯦ ꯑꯉꯥꯡ ꯁꯥꯟꯅꯕꯒ ꯅꯠꯇꯦ ꯃꯥꯅ ꯑꯩ ꯏꯊꯛꯇ ꯆꯣꯡꯈꯠꯂ ꯁꯥꯟꯅꯩꯕ ꯑꯩ ꯁꯤꯗꯣꯔꯦ ꯏꯃꯥ ꯕꯕꯥ ꯑꯩ ꯁꯤꯔꯦ ꯑꯩꯅ ꯇꯨꯝꯅꯤꯡꯉꯕ ꯃꯥ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕ ꯑꯩ ꯁꯤꯔꯦ ꯑꯩꯃꯥ ꯑꯩ ꯉꯝꯃꯔꯣꯏ
ꯑꯗꯨꯅꯦꯕ ꯆꯥꯛ ꯆꯥꯁꯤꯟꯕꯒ ꯂꯣꯏ ꯃꯣꯏꯗꯤ ꯆꯥꯗꯦ ꯑꯩꯉꯣꯟꯗ ꯍꯧꯔꯤꯕ ꯑꯉꯥꯡꯁꯦ ꯁꯟꯗꯥꯗ ꯃꯦꯒꯤ ꯑꯅꯤ ꯃꯦꯒꯤ 10 ꯄꯤꯕꯤ ꯑꯅꯤꯅꯤ ꯃꯥ ꯆꯥꯒꯤꯁꯦ ꯊꯣꯡꯉꯒ ꯅꯈꯣꯏꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯅꯦ Niu xe rất may xin đi. Không mà mẹ không cô Ay, lo sallage. Nang nghe nó du lăng nó lì luôn không bà.